Union Lengak na lamdam asda free movement jahalagani haida pasu cookies in a nascent highway singda athing ba piri ba ase tokan badan natana khulai thadok khalaba matunda condition amata yaudana wari sana naba achumba khongthang oigani haida Federation of Hongmi na phongrakle Federation of Hongmi General Secretary Waisham Kumana thadorok pancherol amana hai Ministry of Home Affairs and Sinduna cookie amadi maijai CSO singa wari sana naba siliba ase center na lamdam asida tangdu lai taba hanjun hanaba thabak tawi haibadu utnaba panaba matam Len na pokong tangni. Wari sana ba asina yelong singda kana ba umata fangkata balite. Wari sana dringa gi mawin na na gising gi maiki gi condition ahum thumna kre. Wari sana ba dai yaw ka tori ba gising ase. India gi citizen la amade karam pa matam dagi Manipur da lerakhi bano haibadu hana khangtok pa chongpane. Wari sana ka tori ba ase condition amata yaw dana sana ka da bane. Madugi ona taina bada wari saba hokrabade. Cookie sing na thamlakli ba condition sing adu yare haida cookie sing na lawai da bagi param leite. Ngasi forward government of India na Myanmar ki refugees singa su tawnaba toktaba sigi nunggi oiba wantok aduda Manipur machet tanaba amade tangdu laitaba pamjaba yalomi singda achoba jetheng ama pidibade masi tungkoina tawdanaba su toktuna Union Lekana lamdam asigi yamgi khallaka thabak to on top form thoi haina su cherol asida makha tana phongdurakle